अहनबदे हमने मरु एबा अपडेट अमा पाउनिन खोलदगी लौखटगे ngarang sathaki ba attack adu equine sathaki bani United Kuki National Army ngarang ayuk Imphal jiri lambi ki tamang district ki tawsem subdivision ki manung san Batolen Kuki village amadi kaibai ani kilo na mafam amada miyam ki damak ta thaw amadi gas amadi atai polam sing purak pa gari ohum akai atu thoki baga loina na gari driver ani nongwi maru na par badage sok apan nangan ki thaw adu United Kuki National Army ukna na sathaki bani haini claim torokre attack adu national highway lambi adu da maiti community ki miyo sing na sin naga da banong da chang da ya drop polam sing putok pujin taw baloi na Kuki purup ki miyo sing da attack taw da sin na banong mai sing putok pujin taw da thing na bani lambi asiga Imphal da sat ka malpuba gari amata sat pe yaro haini warning torogli United Kuki National Army headquarter gi defense secretary na kuyak piduna social media thador pasero na mana pongduragli sero na duna makata raduna hai ngarang sa thaki ba attack adu makhoi na sa thabani national highway lambi asida Kuki purup ki miyo sing na attack taw da sin na banong mai amadi bomb top pui operation asi makata na sa thagani order asida mayukta laiba driver singna Kuki purup ki mayukta laibani hain lawgani haina zero aduna makata ragli nakala maru Kuki inpi ziribab noni amadi tameng nong loina na Kuki chief association tawsem block ki bai kai degi thadorok pa zero amagi matung inna ngarang sa thaki ba attack adu laibak tibani akan momong da condemn tawi mari leina bo authority na sigumba thawong asi tungda mukthok ta naba hotna biu mai kai somda santi lehin biu ziribam amadi noni gi Kuki civil society organization singna santi gi damakta lepli haina ziribam noni amadi tamenglong district ki Kuki apex body gi maikai gi thador posteron amana khangalakli aduga mathangi update asina nonglei nungsitna yum kuntra rom humdoktuna amang ata thokan tre pawasi kanglei paki mera dagi lokchabani ngasi yupung taraga makhairum taba matamda akha karau golin akan banonglei nungsit Imphal East district ki lamlai esigi yang popi police station ki manung sana leiba tamna pokpida yum kuntra rom humdoktuna yamna sauna amang ata thokre nonglei nungsit asina Imphal East ki sana sabeleka ki community hall amasung humdok patana tana sabung kukunau de leiba police outpost ki section ki saruk su humdokre akan banonglei nungsit asina humdokra ba yum singi manung da hojik relief camp da sang se phomlo duna leibal leiton jam Lakshmi ki yum su yaukre hairiba miyoising asigi yumgi matak thangba saruk sing pulap oina nonglei lungsitna humdokhibani hairi aduga mathangi update asna manipuri miyam gi lifeline oiriba national highway ani phawba ngak senba ngamdaba karigino manipuri state asi transport and communication gi lamda aduki matik so thaba haibadu oiri manipur gi oini sing gi lambi leite train gi lambi phawrakle haiba sumakhung phana sem sabagi thabuk loidaba gi ningthina mathuk tawba ngamdaduna leiri nongtaki lambi haibadi aeroplane tungduna sathok sasin tawba haiba sisu nungai yai phaba senjau paiba kakta gi oiduna leiri haiba yai aduna manipur bharat ki state sing da phawtok tawba gi lambi ase lekha gi lambi haibadi manipuri miyam gi lifeline oiriba national highway to Imphal Dimapur lambi amadi national highway number 30 Imphal jiribam lambi asina oiri yamna ngaglibadi maru oiriba lambi ani asi bharat lengak na sobu thodang loduna kariguma makhal amadagi apan bathokan danaba gari sing sathok sasin taunaba gi lokatpham thokpa thodang adu ngasi phawo loduna leiri manipuri lengak na national highway ani asi mapung phana ngak senduna ningthina semgatuna gari sing apan ba mata leitana sathok sasin taunaba India lengak ta haijaduna paikhatpham thokpa thabuk adu ngasi phawo paikhatana leiri masida lakliba wang the national highway to phawo ningthina ngak semba manipuri lengak na manipuri gi apun ba saktam kaihandana ba lokatpham thokpa thodang adu matau karam na ngamgadori bano haibasi ni ngasi dagi sahi kaya gi mamang dagi national highway to asida aina yadaba kulai paiba khutpu kaya thorak tuna gari sing dagi namduna nongmai sindon da sel loba gari kaya lokha da inthaduna mai thaba driver amadi handyman kaya nongmai sidon da faduna puraga ransom tanba gi thabuk sa thaduna ragli hairiba miyot minai gi thawong asida driver amadi handyman kaya gi punsi lomkre madu tanatana nongmai na kapsinduna amadi fu saiba gi thabuk sa thabadagi hojik soinaiba miyoy amom oiduna yamna wana punsi lenbasu yauribani pungnama asigi mathakta national highway 2 asi ningthina sembi dabadagi lambi asida pot pusilakpa gari kaya khudung thiba nangduna driver kaya gi punsi lomba yaukhrabani yamna ngaglebadi national highway ani asida numit chama kuntra rom bantau sinduna thamjinbasu yaukhrabani asumna national highway ani asi bharat lengak na ngaksen bagi thabuk mapung phana tawdana laglibasi manipuri miyam bukari su leite haiduna khanbani haiba yai bharat ki capital oiriba Delhi gi atopa state singa samnari national highway singdadi asigumba khudung thiba asi amata thokande Torok patarabas kudak ta bharat lengak na lokot pam tok patabuk mafam matam sa na lokot pangami pwaidagi bharat lengak na mirai duna leiriba asi bharat ki state sing da manipuri gi fauna ba oiriba national highway ani asani manipuri lengak amadi bharat lengak na lokot pam tok patabuk adu lokot tabadagi manipuri miyam na thatra ma thoi hena lan gi awa ba khang tuna leiringai asida ngarang nahan Imphal jiri lambi da pot pusilakpa gari sing Kuki militant sing nanongoi kapsin duna LPG amadi petrol puba gari kaya amang ata thokan batana tana driver anisu nonghui ne pan badagi asok apan nangli loina na makata na gari sathok sasin tawba mapung phana ngamdri
ओइरिबा फिल्म असिना ताकलिबदे मनपुरी लेंगकना नेशनल हाईवे अनि असिदा अपनबा अमता लैतना गाड़ी चथोक चसिन तौनबगी लौखटपम थोकप थबुक अदु लौखटप ngamde mamingtagi oina leiba lengakni haibadu takpani tasengna haibada manipuri gi labuk singdagi thokpa fauna manipuri miam saba konade loina manipuri miam na nongmoda tangai fadana hingba ngamdaba yadraba sana thakna polam sing atai polam sing kaya india gi mapu lamdagi pusilaktaba tarabadi sara henduna siba haibadu oigadori bani manipuri asi bharat kya soba captive market haibadu oiduna leiribani maduna manipuri sakharan gi haiba tarabadi state asigi transport and communication gi lamdalenga na khanaba thabuk thorang kaya paikhatuna sathok sasin tawbada apan ba amata leitana hotna pam thokpani adubu maru oina hotna pam thokpa thabuk sing asisu lenga na paikhat pangamdana adumuk leiri masina manipur na nongma nongmagi lekha tarakpagi asoba maram amusu oiribani national highway ani asi ningthina semjin ba amadi ngaksen ba ngamdabata natana manipuri state mapung manung faudana satliba state highway amadi intervillage road sing fawba manipuri lenga na ningthina sem sajen ba ngamde masina manipur gi capital oiriwa imphal ga top district headquarters singa faunori state highway singi pibam atuki matik fatna hauzik lairibani maram aduna manipuri lenga na rokhot pam tokpa thodang adu sabsana loduna manipuri miam gi lifeline oiriba national highway imphal jiribam amadi imphal dimapur lambi asining thina sem sabaloina lambi asida port puthuk pujin tawriba satliba gari sing kari gumba amati gi apan ba pidana ngaksen bagi thabuk sabsana लौखट पंगम गदबनी मधुना त्रबदे नेशनल हाईवे 2 फावबो निंगथिना ngak senba ngamjaba manipuri lenga manipuri ngak senba ngamgodori haiba wahang ama lagliba si sabsana pokum pifam thogi video sing bibagi damakta mayam pumna po amuka na thagachari ano update ki damakta online manipur youtube channel asibanu sibidana subscribe to birumo thank you